Ngasi September yani lisingani kun mangagi ayuki pung mapantama matamda All Manipur United Clubs Organization Amuco gi office ta Manipur gi apunba saktam sagatnaba amadi tangdu laitaba puraknaba honabada asoba Thoudang Louribamba Thadau Literature Society Assam gi chairman oina thopuramba Nekam Zomau sahyang mapanbu Manipur gi apunba gi saktam thugaiba pamba UKDA amadi KRA gi militant ni chingnaba singna haukiba August 13 da mihathina halambabu All Manipur United Clubs Organization Amucona yamna kana condemn tawba phongdokpaga loinana Laikhidraba Thadaugi lusingba asibu ikai khumnaba utpa oina minute ani tumina lepki amadi Laikhidrabagi thawaina lairam lenda ingna sikna lairunaba taibang mapugi mafamdasu thaunijaki mifamduda Amucogi thomi singna Mahakumba lusingba ama manghankibasi Manipurda hingminnariba tongan ba furup singi marakta apunbagi ihau sagatpada thintha halagani haina phongdoknarakhi Lamdam sigi apunbagi saktamda Singnabada asoba Thoudang Louriba terrorist group singbu Lawgi Oiba matik saba Cheirak Pigadabani amadi terrorist group sing Manipur gi laimaida muthatnaba Amucona demand tawri Dada Ibe makigano Azaba thammo Sigi yumse exit TMT na checksin na laksilaga thamkhrabani ne Dadarang se juhar habaga amta kidrabo Asumna mayamna machalbu ngapshan dugum masigi yumasibu asoyangan kokadabagi exit TMT na ngapseli exit TMT jor habati ngaptokna na basembani German technology sina bana concrete katokna tinaba matamda kapangul amuk hena hengal adli exit TMT strength is in the quick